कर्फ्यू मनुंगदा स्कूल दा ट्यूशन तौरमले MSF Manipur Student Federation MSF Thobal District Committee gi thongmi singna akaknaba paw ama phangbadagi district asigi manung chana leiba Singa Upper Primary School da chatuna yengseluba matamda hauji COVID laksinana ba curfew leiringai cherak asida school asida tuition tawduna leiramba thengnare hairi MSF Thobal District Committee gi General Secretary S Amuthoina thadorokpa cherola mana hai lamdam asida tamthiraba COVID-19 gi second wave asina paktaknana sandoraktuna mi sibagi chang fauba nongmada miyoi taradagi tadana siba thengnari ngai cherak asida school hangduna tuition tawramba ase yamna angakpa phawe asigumba thawong ase chathabada school asigi headmaster masamaksu yauramba thengnarakhe asigumba luraba pungpham asida matau karamna hairiba government ki mahiloisang asina hangbagi ayaba piduna mahiloisingi karisu khandabagi mawongda social distancing face masks hand sanitizer na singba amata yaudana laingang na piribe SOP amata ngaktana class tawramba ase MSF na kanna condemn tawe laibak thiduna mahiroi sing asigi marakta anaba ma yaurakpa matamda imung manung laikai khuladubusu awaba tagadawribane matam adudana kanana teksak pugani masina takpade school adugi headmaster amadi oza singna mahiroi singi karisu khande takpane asuk tamthiraba laina layong asibu karisu thawoidana masagi maranagi sel tanana bahonabagi thabak asida senariba oza sing asibu mari lenaba department singna thinthaba tawdana athuba matamda mijeng sangbiduna matik saba action lokhatpiyo maram asina asigumba yamna khudong thiringai oiba thawong ase MSF na taraina lawde loina na miyam amadi laingak nasu lawpham thokte atopa mafam singdasu mahiloisang sing hangbiganu aikhoi punna wakhal taminaduna laina asibusu lantheng minasi haina serol asina makhata na haire layeng bada season ba antibody cocktail launch tawkhre COVID-19 na mayai odap kanba mawongda nabadagi phibam luna naraba anaba singna sizinnagadaba antibody cocktail haina mingthon bahidang makhalama pharmaceutical company Roche India amade Siplana ngase launch tawkhre haina agency dagi phangba pawa mana hairi pawa sina hai dose amada lupa lising yangkhai mapan chatret yangkhai piga dawriba hidak makhalase Kesiri bimap amade imde bimap hairiba drug makhal sing punsinduna sembane loina na hidak ase miyam da phangana bagi thabak thoram sing pharmaceutical company Siplana thodang lawragane ahan ba tangka ki antibody cocktail sing hauzik India da phanganba haukhre amade ani suba tangka ki dosing sahi asige June gi thakhaida yawraklagane dos amana miyoi ani da siznaba yaba maramna hauzik India da yawrakraba dos lakh ama asidana COVID-19 na narba miyoi lakh ani da kanaba phangalagani haina Roche amade Sipla hairiba company ani asina punna thadorok pacherola mana phongdorokle paw asina hai laibak asida hidak langthak phanganbagi thabak thoramda achoba thodang lawduna lakliba pharmaceutical company Siplana anobo hidak asi yanthokbagi thabak tawgane hairiba hidak ase Kesiri bimap milligram chatruk amade imde bimap milligram chatruk yauba apunba dose milligram lising amaga chani mapal asigi mamal lupa lising yangkhai mapan samngaga humudra piba makhal sing su phangane hidak asi hospital amade covid care center singda marang kaina phangangane laibak asida COVID-19 gi ani subo web lakpadagi misi mina cha kaya thokhanduna tangdu laita draba phibam ama mayok naraba cherak asida laiset asi thengnabada mateng oinaba Central Drugs Standard Controller Organization CDSCO na handak ta hidak asi India da sizinanaba emergency approval pikhibane hidak asi United States yauna laiba kaya da su emergency use ki damak approval pikhre haire antibody cocktail launch tawbaga mari lainana Roche Pharma India ge CEO amade Managing Director ge Thaupuriba B Simpson Emmanuel ge Maikaidage laibak asida no bahidak makhalasi phangalakpaga loinana COVID-19 na naraba miyoi kaya ama hospital yaudrabasu yaragane masina laibak asida hojik thengnariba COVID ki ani subo web asida health worker sing mathau ningthina tawba ngamlagane masigi mathakta masagi aruba anaba laiba miyoi kaya gi thawaisu COVID tage kanba ngamlagani haina phongdokre Siplagi CEO amade Managing Director oidiba Umang Bohoragi Maikaidagisu laibak asigi COVID-19 ge lanthengda hidak makhal asina achoba mateng oiragane company asina laibak sinba thungna phangannabagi thabak tawduna miyam gi awaba kokhangane hidak makhal asi chahi taragani thoigi mathakta laiba miyoi sing amade heart ki anaba laiba miyoi singna sizinaba yagane
मसीना कोविड-19 नाबदगी ऑक्सीजन दा तांगबा अमदे हॉस्पिटल यौबगी चांग हंथहनबदा नतना थवाई कया अमसु कनबा ngamlagani हाइना थाजबा पीख्रे हाइरे हियांगलम एरियादा nga पाक्तकनना सीरे कोविड-19 लाइना लाइचत लाक्सिननबा लैंगांगना लाउथोकलिबा कर्फ्यू असिना मियामदा खमथेंगना वानरिङै चेरक असिदा हौखिबा नुमित खरनी असिदा साबगी चांग हेंगलकलिबा असिना मरम ओइरगा कक्सिंग डिस्ट्रिक्ट के हियांगलम एरियादा लैबा nga फार्म सिंग nga kaya paktang na sibadagi nga mising kokta khut hapnare hairi hiram asigi matangda hianglam da nga farm tawriba nga mi kharana pause asida hai haukiba numit kharani asida state sida sabagi chang ase ka hena hengalakpa asina maram oiraga hianglam da lairiba nga farm ayamba nga kaya paktang na siba hore siriba nga sing asisu kaithel da chalaga yonbadasu hauji curfew laibana yumdagi mapan thokpa yadavana nga ayamba pata pumlaga mangle asumna nga kaya paktangna siduna mangba sina maram oiraga nga farm tawraga hingnabagi lambi oiriba nga mi singge tungi laibak tamba ngamdaba phibam amada leire maram asina hiram asida maru oina fishery department na midyang changbiduna awaba taraba nga mi singda pangba yaba mateng pangbi haikhi Rajasthan da angang chatruk positive oire covid-19 gi ahum suba web oina Rajasthan ge Dausa and Dungapur district ta angang chatruk covid-19 positive oiba thengnare agency dagi phangba pauna hai Dausa district ke manung sana laiba khungang amadagi chahi mapan amade tara khaktamak ngairibe machin manaw ani laichet asina maram oiduna laikhidre makoi ge mapasu numit kharagi mamangda covid positive oiduna laikhidrabane health department ta ki phangba report ki matungina Dausa district ta tha asigi amadagi na kun mathoi fawbugi manungda Sahi taranipan makhagi angang chahumga nifu mathoi positive oiba thengna loinana Dungarpur district ke oina tha asigi taraga nithoi dage kunga nithoi fawbage manungda chahi taraga nipan gi makhagi angang saniga yankhai manga covid positive oiba thengna haire Dungarpur ge collector Suresh Kumar na phongdokpagi matungina district asida angang singda covid positive oibagi chang wangliba se mama mapadagi longnarakpana ayambane adubu laibak fawadagi auzik fawbada district asigi angang amata covid positive oiduna sikiba laitri haire Assam da samu taraga nipan laikidaba adu nongmai singjang tabada laikidaba oiramle pathology report satliba metha asigi mayai chalakpada Assam ge Nagaon district ki manung sanba Kanduli Hills ta samu taraga nipan siduna lairamba adu poisoning na laikidaba natte nongmai singjang na tabadage laikidaba ni haina histopathology amade technical report singna haire Samu sing ase poisoning oiduna sibo iramgadra haiduna ahanbada miyamna singnarambane adubu hiram asigi matangda Assam Agricultural University ge College of Veterinary Science ke Department of Pathology na tawkhiba histopathology test ki report ki matungina nongmai singjangna maram oiduna laikhidabani haina confirm tawbangam khibani haina Nagaon ge Forest Divisional Officer Vasthana phongdorokre report asibu sem sariba Professor SM Tamul amade assistant professor A dekana phongdokibada test tawba sida awangba thake voltage ta mai chaktuna sokpagi khudam phangki haire technical report ki matungina metha sigi chaichat taraga ni thoige ayuk pung mangaga minute kuntra amadi chaichat tarahumdoi gi ayuk pung mangaga minute kuntra rom taba pungpham sing asida samu siduna leiramliba mapham sing asida nongmai singjang ta khi haina Northeastern Space Application Center gi report na haire